ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯨꯟꯗꯥꯔꯩ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯈꯣꯏꯃꯨ ꯀꯧꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯈꯣꯏꯃꯨ ꯀꯟꯅ ꯀꯟꯅ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯀꯨꯟꯗꯥꯔꯩ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯍꯩ ꯈꯣꯏꯃꯨ, ꯇꯥꯕ꯭ꯔꯥ?" ꯇꯥꯗꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯟꯅ "ꯈꯣꯏꯃꯨ!" ꯑꯗꯨꯝꯅ ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯈꯣꯏꯃꯨꯗꯨ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯃꯥ, ꯀꯩꯅꯣ? ꯃꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏ ꯀꯅꯥ ꯍꯧꯗꯣꯛꯅꯒꯦ? ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯇ꯭ꯔꯗꯤ ꯄꯦꯅꯥ ꯈꯣꯡꯂꯒ ꯍꯧꯗꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯆꯥꯅ ꯍꯥꯏꯕꯗꯤ ꯇꯞꯅ ꯏꯪꯅ ꯍꯧꯗꯣꯛꯄ ꯌꯥꯏꯗꯅ꯫ ꯏꯃꯥꯒꯤ ꯃꯤ ꯍꯧꯗꯣꯛꯄ ꯈꯨꯍꯧꯗꯣꯛꯇꯨꯗꯤ ꯃꯤꯒ ꯂꯣꯏꯅ ꯉꯥꯎꯔ ꯆꯠꯈꯤꯅꯤ꯫ ꯇꯞꯅ ꯏꯪꯅ ꯍꯧꯗꯣꯛꯄꯗ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯋꯥꯁꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯁꯠ ꯁꯠ ꯍꯧꯒꯠꯂꯨ꯫ ꯃꯃꯥꯡꯗ ꯁꯤꯡ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯏꯔꯨ ꯂꯥꯎ꯫ ꯁꯤꯡꯁꯤ ꯆꯥꯎꯃꯟꯗꯅ ꯏꯃꯥ ꯈꯥꯏꯕ ꯉꯝꯗ꯭ꯔꯦ." "ꯉꯝꯃꯔꯣꯏ ꯁꯤꯡꯒ ꯈꯥꯏꯕ. ꯏꯃꯥ, ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯌꯦ, ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ." "ꯏꯃꯥ, ꯅꯪ ꯊꯣꯛꯈ꯭ꯔꯣꯕ." "ꯀꯔꯤ? ꯍꯧꯖꯤꯛꯁꯤ ꯅꯪ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯌꯦ? ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯣ ꯅꯪꯅ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕꯗꯨꯕꯨ ꯍꯥ? ꯌꯥꯝ ꯊꯨꯅ ꯁꯤꯡꯁꯤ ꯈꯥꯏꯔꯨ ꯂꯥꯎꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯆꯥꯛꯀ ꯊꯣꯡꯗꯕꯤ ꯀꯩꯊꯦꯜꯗ ꯆꯠꯆꯈꯤꯁꯅꯤ." ꯀꯨꯟꯗꯥꯔꯩꯗꯨ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯌꯦꯠꯈ꯭ꯔꯕ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯁꯤꯡꯁꯤ ꯈꯥꯏꯔꯨꯗ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯉꯝꯗꯕꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔꯤꯕꯅꯤ." ꯈꯣꯏꯃꯨꯗꯨ ꯇꯟꯅ ꯇꯟꯅ ꯁꯤꯡ ꯈꯥꯏꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯗꯨ ꯁꯤꯡꯖꯪꯗꯨ ꯄꯥꯏꯗꯨꯅ ꯁꯤꯡ ꯈꯥꯏꯔꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯅ "ꯁꯤꯡꯗꯣ ꯈꯥꯏꯔꯤꯉꯩꯗꯨꯗ ꯂꯣꯏꯅ ꯈꯥꯏꯗꯣꯛꯑꯝꯃꯨ." "ꯉꯝꯃꯔꯣꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯥꯏꯁꯦ. ꯃꯌꯥꯝ ꯈꯥꯏꯗꯣꯛꯂꯒ ꯊꯝꯃꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯈꯤꯅꯝꯅꯤ." "ꯅꯪꯅ ꯇꯟꯕꯁꯤ ꯑꯣꯈꯥꯛ ꯇꯜꯂꯤꯀꯣ. ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ?" "ꯑꯣ, ꯅꯆꯥꯗꯤ ꯇꯟꯕꯅꯤꯅ ꯁꯦꯜ ꯄꯥꯏꯕꯤ ꯏꯅꯥꯈꯨꯟꯕꯤ ꯂꯧꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯃꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯨꯟꯗꯥꯔꯩ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ "ꯂꯧꯅꯤ ꯌꯥꯝꯅ, ꯃꯁꯛꯁꯤꯒ." ꯀꯨꯟꯗꯥꯔꯩꯁꯨ ꯃꯆꯥꯅ ꯈꯥꯏꯔꯝꯂꯤꯕ ꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯈꯣꯏꯃꯨ ꯍꯣꯏꯒ ꯊꯪꯅꯕ ꯈꯨꯜꯗ ꯏꯅꯥꯈꯨꯟꯕꯤ ꯀꯧꯕꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤꯔꯩ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯆꯪꯂꯛꯏ꯫ "ꯃꯃꯥ, ꯅꯪꯕꯨ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨ ꯅꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ." "ꯃꯇꯝ ꯁꯪꯗꯕꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ. ꯃꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯕꯅꯤ ꯈꯔꯁꯨ. ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯆꯠꯇꯧꯒꯤꯗ ꯇꯧꯔꯒ ꯂꯩ, ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ." "ꯃꯃꯥ, ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯊꯕꯛꯅꯤꯅꯦ. ꯑꯩꯅ ꯆꯠꯂꯤꯁꯦ ꯄꯪꯆꯠꯇ ꯆꯠꯄ ꯃꯥꯜꯂꯨꯔꯕ꯭ꯔꯣ?" "ꯑꯣ, ꯀꯔꯤ ꯊꯕꯛꯅꯣ ꯃꯣꯏ ꯃꯄꯥꯅ ꯆꯠꯂꯤꯕꯗꯨꯕꯣ?" "ꯑꯣ, ꯑꯗꯨꯕꯨꯔꯣ, ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕꯅꯤ." "ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯅꯦꯕ? ꯃꯣꯏ ꯃꯄꯥꯗ ꯀꯅꯥꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯣ ꯍꯥꯏꯒꯦꯅꯦ?" "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯊꯤꯗ꯭ꯔꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯇꯥꯔꯦꯅ ꯊꯤꯔꯤꯅꯤ꯫ ꯃꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤ ꯍꯥꯏꯕꯗꯨꯕꯨ ꯅꯨꯄꯥꯕꯨ ꯐꯪꯂꯕ꯭ꯔꯣ?" "ꯐꯪꯗ꯭ꯔꯤ, ꯐꯪꯒꯗꯧꯔꯤ." "ꯃꯃꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯊꯤꯅꯣ? ꯊꯤꯔꯤꯉꯩ ꯃꯊꯛꯁꯤꯗ ꯀꯨꯆꯨꯅꯦꯅꯦ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯁꯤꯜꯂꯦ ꯍꯥ? ꯅꯠꯇꯦ, ꯀꯅꯥ ꯂꯧꯗꯅ ꯁꯨꯛ ꯌꯥꯝ ꯊꯤꯔꯤꯅꯣ? ꯃꯄꯥ ꯑꯩꯁꯨ ꯐꯖꯩ, ꯃꯃꯥ ꯅꯪꯁꯨ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ." "ꯍꯣ, ꯅꯆꯥꯅ ꯃꯁꯛ ꯊꯤꯔꯤꯕꯁꯤꯔꯣ? ꯃꯣꯏ ꯃꯄꯥꯅ ꯃꯤ ꯅꯣꯛꯅꯃꯟꯕꯒꯤ ꯃꯁꯛ ꯊꯤꯔꯤꯕ, ꯈꯪꯂꯕ꯭ꯔꯥ?" "ꯃꯃꯥ, ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯗꯣꯏꯅꯤ. ꯃꯃꯥꯡꯒꯤ ꯑꯃꯨꯖꯥꯎꯗꯨ ꯑꯩꯅ ꯃꯨꯏꯌꯦꯅ ꯌꯥꯝ ꯅꯣꯛꯅꯈꯤꯕꯅꯤ. ꯑꯗꯨꯒꯗꯤ ꯑꯃꯨꯖꯥꯎꯗꯒꯤ ꯍꯦꯟꯅ ꯃꯨꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ." "ꯃꯤ ꯌꯥꯝ ꯅꯣꯛꯅꯈꯣ." ꯇꯥꯟꯖꯥꯗꯨꯗ ꯏꯅꯥꯈꯨꯟꯕꯤꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯛꯅꯅꯕ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯏꯃꯥ, ꯁꯪꯒꯣꯝ ꯄꯨꯔꯛꯏ." ꯆꯥꯎꯔꯦꯜꯅ "ꯏꯆꯥ ꯑꯃꯨꯕꯤꯅ ꯁꯪꯒꯣꯝ ꯄꯨꯔꯛꯑꯦ? ꯍꯩꯃꯥ, ꯁꯣꯏꯔꯦ. ꯏꯆꯥ ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯍꯦꯛꯇ ꯁꯣꯏꯈꯤꯕ." ꯑꯃꯨꯕꯤ ꯍꯥꯏꯕꯁꯤ ꯏꯅꯥꯈꯨꯟꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕ ꯃꯤꯡꯅꯤ꯫ ꯏꯅꯥꯈꯨꯟꯕꯤ ꯁꯥꯎꯅ "ꯕꯥꯕꯥ, ꯑꯩꯉꯣꯟꯗ ꯑꯃꯨꯕꯤ ꯀꯧꯔꯛꯀꯅꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯁꯨ ꯁꯣꯏꯕꯅꯦ ꯍꯥꯏꯔꯦꯗꯅ. ꯏꯄꯥ ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯥꯗ ꯑꯃꯨꯕꯤ ꯀꯧꯔꯔꯣꯏꯀꯣ." ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯒꯤ ꯇꯣꯝꯕꯤꯔꯩ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ. ꯏꯃꯥ ꯉꯁꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ. ꯏꯃꯥ, ꯑꯩ ꯊꯣꯡꯂꯨꯔꯒꯦ." ꯆꯥꯎꯔꯦꯜꯅ "ꯏꯄꯥꯒꯤ ꯏꯅꯥꯈꯨꯟꯕꯤ, ꯏꯆꯥꯅ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯍꯥꯎꯕꯅꯤꯅꯦ. ꯆꯒꯦꯝ ꯑꯣꯏꯅ ꯄꯣꯝꯃꯨ." "ꯍꯣ ꯕꯥꯕꯥ, ꯆꯒꯦꯝ ꯄꯣꯝꯅꯕ ꯍꯋꯥꯏꯖꯥꯔꯗꯨꯅ ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ." "ꯍꯋꯥꯏꯖꯥꯔ ꯂꯩꯇꯦ ꯍꯥꯏꯕ? ꯏꯄꯥ ꯅꯕꯣꯛ ꯑꯆꯧꯕꯤꯗꯒꯤ ꯂꯧꯔꯨꯒꯦ. ꯆꯒꯦꯝ ꯄꯣꯝꯕꯗ ꯆꯪꯒꯗꯧ ꯃꯌꯜꯁꯤꯡꯗꯨ ꯊꯤꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯤꯅ
ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯁꯥꯁꯦ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯁꯦ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯣꯏꯃꯨꯗꯨ ꯃꯇꯥꯎ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯗꯨ ꯋꯥ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕ ꯈꯣꯏꯃꯨ ꯂꯥꯛꯄ ꯎꯕꯗꯨꯗ "ꯏꯇꯥꯎ ꯁꯛ ꯐꯖꯕ ꯂꯦꯡꯉꯛꯏꯗꯅ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯇꯟꯈ꯭ꯔꯕ ꯏꯇꯥꯎꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯂꯤꯕꯁꯤꯕꯣ?" "ꯏꯇꯥꯎ, ꯑꯩꯁꯤ ꯏꯇꯥꯎꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩ ꯋꯥꯅꯣ ꯑꯩꯒ ꯇꯥꯟꯅꯗꯧꯔꯤꯕꯅ?" "ꯑꯇꯩ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯑꯊꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯨ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯑꯃꯨꯛ ꯋꯥꯅ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯁꯛꯍꯦꯟꯕꯤꯗꯣ ꯀꯣꯏꯔꯕꯅꯤ ꯏꯇꯥꯎꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯑꯣꯏꯅ ꯀꯣꯏꯔꯣ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ." "ꯁꯛꯍꯦꯟꯕꯤ ꯍꯥꯏꯗꯤ ꯈꯨꯟꯊꯛꯀꯤ ꯁꯛꯍꯦꯟꯕꯤꯗꯨꯔꯥ ꯍꯥꯏꯁꯦ?" "ꯍꯣꯏ ꯃꯥꯅꯤ, ꯈꯨꯟꯊꯛꯀꯤ ꯁꯛꯍꯦꯟꯕꯤꯗꯨꯅꯤ." "ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ." "ꯏꯇꯥꯎꯗꯤ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯕ? ꯁꯛꯍꯦꯟꯕꯤꯗꯨ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯐꯖꯕꯗ ꯃꯔꯝ ꯃꯣꯛꯄꯗ ꯍꯥꯏꯅꯔꯤꯕꯅꯤ." "ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯄꯥꯝꯗꯦ, ꯑꯩꯅ ꯄꯥꯝꯂꯤꯁꯤꯗꯤ ꯁꯦꯜ ꯄꯥꯏꯕꯤ, ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ." "ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯕ? ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯃꯁꯛ ꯊꯤꯔꯁꯨ ꯌꯥꯔꯦ." "ꯌꯥꯔꯦ, ꯃꯁꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ, ꯑꯩꯒꯤꯗꯤ ꯁꯦꯜ ꯄꯥꯏꯔꯒ ꯂꯣꯏꯔꯦ." "ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ, ꯃꯁꯛ ꯀꯕꯛ ꯀꯕꯛ ꯌꯦꯡꯕ ꯌꯥꯕ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ." ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯅꯥꯈꯨꯟꯕꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ, ꯁꯤꯗꯅꯤꯅꯦ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯕు ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯁꯣꯏꯗꯅ ꯈꯪꯗ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯁꯅꯥ ꯇꯩꯕꯤ, ꯁꯅꯥ ꯈꯔ ꯂꯩꯔꯒ ꯁꯤꯖꯤꯜꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯁꯛꯁꯤ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯄꯥꯝꯕ ꯅꯨꯄꯥ ꯈꯔꯗꯤ ꯊꯦꯡꯅꯅꯤꯗꯅ." ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯕꯦꯝꯃ, ꯅꯪꯕꯨ ꯅꯪꯒꯤ ꯅꯁꯛ ꯑꯊꯤꯕꯗꯣ ꯃꯤꯡꯁꯦꯜꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯀꯩꯁꯨ ꯐꯖꯊꯣꯔꯛꯂꯔꯣꯏꯅꯦ." ꯏꯅꯥꯈꯨꯟꯕꯤ ꯁꯨꯛꯇꯨꯅ "ꯁꯤꯕꯨ ꯑꯩꯅ ꯊꯤꯒꯦꯅ ꯊꯤꯕ꯭ꯔꯣ ꯏꯃꯥ? ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯐꯖꯅꯤꯡꯉꯤꯅꯦ." "ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯄꯥꯗ ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯅꯨ. ꯅꯄꯥꯅ ꯃꯤ ꯅꯣꯛꯅꯃꯟꯗꯅ ꯆꯨꯔꯨꯡꯂꯤꯕꯅꯤ." "ꯑꯗꯣ ꯏꯃꯥꯒꯤ ꯏꯅꯥꯈꯨꯟꯕꯤ, ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤ?" "ꯍꯥꯏꯔꯛꯇꯦꯗ ꯏꯃꯥ. ꯅꯆꯥꯒꯤ ꯁꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯣꯏꯁꯤꯕꯣ? ꯅꯨꯄꯥ ꯂꯥꯏꯔꯤ, ꯍꯌꯤꯡ ꯂꯥꯕ ꯐꯥꯎꯕ ꯇꯣꯡꯗ꯭ꯔꯤ." ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯇꯣꯟꯕꯨ ꯎꯕꯗ "ꯂꯩꯔꯥꯡꯇꯣꯟ, ꯅꯪ ꯀꯣꯏꯔꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯗꯣꯝꯆꯥ, ꯀꯣꯏꯔꯛꯑꯝꯃꯤꯅꯤ." "ꯂꯩꯔꯥꯡꯇꯣꯟ, ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯏꯅꯥꯈꯨꯟꯕꯤꯒꯤ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯕꯤꯌꯨꯅꯦ. ꯏꯆꯥꯁꯦ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯈꯥꯡꯂꯒ ꯂꯩꯔꯦꯅꯦ. ꯏꯗꯣꯝꯆꯥ, ꯅꯇꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ." ꯏꯅꯥꯈꯨꯟꯕꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯥꯒꯤꯗꯨꯕꯨ ꯅꯆꯥꯏꯕ ꯌꯣꯜꯂꯤꯕ꯭ꯔꯣ?" "ꯍꯩ, ꯑꯩꯅ ꯀꯔꯥꯏꯗ ꯅꯪ ꯌꯣꯜꯂꯤ? ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯍꯥꯏꯕꯅꯤꯅꯦ, ꯑꯁꯦꯡꯕ ꯍꯥꯏꯔꯒꯁꯨ ꯁꯥꯎꯔꯤꯌꯦ." "ꯌꯥꯔꯦ ꯏꯃꯥ, ꯆꯪꯈ꯭ꯔꯣ ꯆꯠ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯅꯤ." "ꯑꯣ, ꯆꯪꯈ꯭ꯔꯒꯦ. ꯑꯩꯁꯨꯅꯦ ꯅꯣꯏꯒꯤ ꯅꯥꯛꯇ ꯍꯦꯟꯅ ꯂꯩꯖꯅꯤꯡꯗꯦ ꯑꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯅꯥꯈꯨꯟꯕꯤꯅ "ꯏꯇꯥ, ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ?" "ꯏꯇꯥ, ꯇꯥ ꯊꯣꯝꯕꯗꯣ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇ ꯊꯣꯛꯃꯤꯟꯅꯧꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." "ꯍꯣꯏ ꯌꯥꯏꯌꯦ, ꯊꯣꯛꯎꯁꯦ. ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎꯈꯤꯒꯦ." "ꯍꯣꯏ, ꯍꯣꯡꯗꯣꯛꯎꯔꯣ. ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯊꯦꯡꯉꯦꯕ." "ꯍꯣꯏ, ꯀꯨꯏꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯥꯈꯨꯟꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯅꯥꯈꯨꯟꯕꯤꯗꯨ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯃꯆꯨ ꯑꯃ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯑꯃ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯥꯡꯇꯣꯟꯏꯅꯥꯈꯨꯟꯕꯤꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯀꯨꯆꯨꯁꯤꯒ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯃꯆꯨꯒ ꯁꯦꯠꯄꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯤ." ꯏꯅꯥꯈꯨꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯏꯇꯥ, ꯂꯥꯎ ꯆꯠꯂꯁꯤ." ꯂꯩꯔꯥꯡꯇꯣꯟꯅ "ꯏꯇꯥ, ꯅꯪꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ. ꯑꯗꯨ ꯏꯇꯥ, ꯅꯪꯒꯤ ꯅꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯆꯥꯎꯗꯨꯕꯨ ꯁꯅꯥꯒꯤꯔꯣ?" "ꯁꯤꯔꯣ ꯏꯇꯥ, ꯁꯅꯥ ꯇꯩꯕꯤꯅꯤ. ꯐꯖꯗ꯭ꯔꯥ? ꯁꯅꯥꯗ ꯁꯅꯥ ꯃꯥꯟꯕꯅꯤ. ꯂꯩꯒꯁꯦ, ꯈꯨꯗꯣꯞꯀꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯤ ꯏꯇꯥ." "ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯆꯠꯂꯁꯤ. ꯇꯥ ꯊꯣꯝꯕꯗꯣ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯝꯕꯒ ꯈꯣꯏꯃꯨꯒꯁꯨ ꯂꯩꯔꯥꯡꯇꯣꯟ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡꯇꯣꯟꯒ ꯏꯅꯥꯈꯨꯟꯕꯤꯒꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯔꯥꯡꯇꯣꯟꯅ "ꯇꯥ ꯊꯣꯝꯕ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ." "ꯃꯥꯗꯤ ꯀꯅꯥꯅꯣ?" "ꯑꯩꯒꯤ ꯏꯇꯥꯅꯤ. ꯃꯥꯒꯤ ꯃꯤꯡꯅ ꯏꯅꯥꯈꯨꯟꯕꯤ." ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯈꯣꯏꯃꯨꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯣꯏꯃꯨ ꯃꯤꯒꯤ ꯃꯉꯛ ꯁꯝ ꯃꯅꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯏꯅꯥꯈꯨꯟꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯈꯣꯏꯃꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯃꯥ,
ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨꯗ ꯊꯣꯝꯕ ꯉꯛꯅ ꯀꯩꯗꯧꯔꯤꯗꯣ ꯈꯣꯏꯃꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗꯣ ꯑꯁꯤꯗ ꯇꯤꯟ ꯑꯃ ꯎꯕ ꯑꯗꯨꯗ ꯈꯪ ꯅꯪ ꯁꯤꯗꯤꯕ ꯏꯅꯥꯈꯨꯟꯕꯤ ꯈꯣꯏꯃꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯌꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯅꯣ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯣꯏꯔꯗꯤ ꯏꯅꯥꯈꯨꯟꯕꯤ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤꯅꯦ ꯊꯣꯝꯕꯅ ꯏꯇꯥꯎ ꯅꯪ ꯏꯅꯥꯈꯨꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯣꯏ ꯏꯇꯥꯎ ꯂꯩꯔꯥꯡꯇꯣꯟꯒ ꯊꯣꯝꯕꯒꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯣꯏꯃꯨ ꯋꯥꯈꯜꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯇꯤ ꯐꯖꯅ ꯊꯤꯌꯦ ꯑꯗꯣ ꯃꯉꯛ ꯁꯝꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯗꯤ ꯆꯥꯎꯋꯦ ꯑꯁꯤꯕꯨ ꯁꯅꯥꯒꯤ ꯑꯣꯏ ꯆꯠꯂꯅꯤ ꯑꯩꯕꯨ ꯍꯪꯂꯁꯤꯔꯅꯤ ꯍꯪꯂꯒꯦꯗ ꯈꯣꯏꯃꯨ ꯏꯅꯥꯈꯨꯟꯕꯤꯗ ꯌꯦꯡꯗꯨꯅ ꯃꯤꯡꯗꯨꯕꯨ ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯕꯅꯤ ꯇꯥꯗꯒꯤ ꯃꯤꯡꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯤ ꯍꯥꯏꯗ꯭ꯔꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯣꯏꯃꯨ ꯑꯗꯣ ꯏꯅꯥꯈꯨꯟꯕꯤ ꯅꯪꯒꯤ ꯅꯉꯛ ꯁꯝꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨꯕꯨ ꯁꯟ ꯀꯌꯥꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯇꯥꯈꯣꯏꯃꯣ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯁꯤꯔꯣ ꯌꯥꯝꯗꯦꯗ ꯁꯨꯞꯅꯒꯤ ꯁꯟ 10 ꯈꯛꯇꯅꯤ ꯌꯥꯝꯃꯦ ꯏꯅꯥꯈꯨꯟꯕꯤꯁꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯡꯁꯤ ꯌꯥꯗꯦꯕ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯏꯅꯥꯈꯨꯟꯕꯤ ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯁꯤ ꯅꯪꯒꯤꯁꯨ ꯈꯪꯅꯕ ꯂꯩꯇꯦ ꯌꯥꯏꯌꯦ ꯈꯪꯅꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯁꯤꯀꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯥꯈꯨꯟꯕꯤꯒ ꯈꯣꯏꯃꯨꯒ ꯀꯣꯏꯅꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯁꯨ ꯈꯣꯏꯃꯨꯕꯨ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯨꯅ ꯀꯣꯏꯔꯤ ꯈꯣꯏꯃꯨ ꯃꯥꯁꯨ ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯗꯥꯔꯩꯅ ꯃꯆꯥꯗ ꯁꯨꯝꯅ ꯉꯥꯡꯂꯝꯃꯤ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ ꯍꯥ ꯅꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯆꯠꯂꯤꯕꯁꯤ ꯅꯪꯁꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯡꯁꯤꯠ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯄꯥꯡꯒꯜꯅ ꯀꯜꯂꯤꯉꯩ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯍꯧꯒꯗꯕꯅꯤ ꯏꯃꯥ ꯅꯆꯥꯗꯤ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯅꯆꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯁꯦꯜ ꯈꯨꯠꯄꯥꯏ ꯑꯃꯅꯤ ꯎꯅꯕ ꯈꯨꯗꯤꯡ ꯁꯅꯥꯒꯤ ꯂꯤꯛꯁꯤꯅ ꯃꯈꯜ ꯁꯤꯔꯒ ꯂꯥꯛꯄꯤꯅꯤ ꯏꯆꯥꯗꯤ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯎꯅꯕ ꯈꯨꯗꯤꯡ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯟꯗꯅ ꯁꯤꯔꯛꯑꯦꯗꯅ ꯍꯔꯥꯎꯔꯤꯕ ꯑꯣꯏꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯦ ꯁꯅꯥ ꯃꯥꯟꯕꯤ ꯌꯥꯝꯅ ꯊꯣꯛꯂꯕꯅꯤ ꯅꯪꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯁꯅꯥ ꯃꯥꯟꯕꯤ ꯑꯃ ꯑꯣꯏꯔꯝꯗꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯃꯥ ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯃꯃꯤꯡ ꯏꯅꯥꯈꯨꯟꯕꯤ ꯀꯧꯏ ꯑꯩꯗꯤ ꯃꯃꯤꯡꯗꯨꯗ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯁꯦꯜ ꯄꯥꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯛꯄꯨꯗꯤ ꯈꯔ ꯊꯤꯀꯣ ꯏꯅꯥꯈꯨꯟꯒꯦꯔ ꯈꯨꯜꯂꯣꯏꯔ ꯏꯃꯥꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯣꯏꯃꯨꯒ ꯏꯅꯥꯈꯨꯟꯕꯤꯒꯁꯨ ꯆꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯏꯃꯨꯅ ꯏꯅꯥꯈꯨꯟꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥꯡꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ ꯀꯨꯟꯗꯥꯔꯩꯁꯨ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯍꯟꯖꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥ ꯑꯉꯥꯎꯕꯗꯧꯅ ꯆꯠꯇꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯈꯣꯏꯃꯨꯅ ꯏꯃꯥ ꯃꯤ ꯌꯥꯎꯔꯛꯏ ꯍꯥ ꯀꯅꯥ ꯌꯥꯎꯔꯛꯏꯕ ꯏꯃꯥꯗꯤ ꯀꯅꯥꯝꯇ ꯎꯗꯦꯅꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯌꯥꯎꯔꯛꯏ ꯏꯃꯥꯅ ꯎꯗ꯭ꯔꯤꯗꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯀꯨꯆꯨ ꯈꯔ ꯃꯝꯕꯅꯤ ꯑꯗꯨꯒꯤꯅꯤ ꯏꯅꯥꯈꯨꯟꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯈꯨꯔꯨꯝ ꯑꯍꯣꯏ ꯇꯥ ꯈꯣꯏꯃꯨ ꯏꯅꯥꯈꯨꯟꯕꯤ ꯃꯥꯁꯨ ꯃꯅꯤꯡꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯥꯗꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯤ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯧꯃꯩꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯁꯛꯇꯨ ꯈꯔ ꯎꯔꯛꯏ ꯀꯨꯟꯗꯥꯔꯩ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯎꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯕꯁꯦ ꯎꯇꯤꯟꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯏꯅꯤꯅꯦ ꯈꯣꯏꯃꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯏꯃꯧꯒꯤꯗꯤ ꯑꯍꯜ ꯂꯃꯟꯗꯤ ꯁꯨꯅ ꯂꯩꯔꯤꯀꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯌꯥꯅꯣ ꯍꯣꯏ ꯏꯃꯥ ꯁꯨꯅ ꯂꯩꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯇꯣꯝꯇꯅꯤ ꯏꯃꯥ ꯌꯥꯝ ꯐꯩ ꯏꯃꯥꯁꯨ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯑꯍꯜ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯔꯩꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯇꯣꯝꯕꯤꯔꯩꯒ ꯆꯥꯎꯔꯦꯜꯒꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯨ ꯍꯔꯥꯎꯅ ꯇꯧꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯅꯨꯄꯤ ꯆꯦꯜꯂꯤ ꯇꯥꯕꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯃꯧ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ
ꯏꯅꯥ ꯈꯨꯟꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯧꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯤꯁꯨ ꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯏꯅꯣꯝꯆꯥ ꯀꯨꯟꯗꯥꯔꯩꯒꯤ ꯃꯃꯧ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯚꯨꯠ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯀꯤꯕꯨ ꯀꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯀꯤꯔꯤꯕꯅꯤ ꯅꯠꯇꯦ ꯈꯣꯏꯃꯨꯗꯨꯕꯨ ꯃꯁꯛ ꯊꯤꯕ ꯅꯠꯇꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯣꯏꯃꯨꯒꯤ ꯃꯃꯤꯠꯇꯗꯤ ꯐꯖꯗꯅ ꯂꯧꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯑꯩꯒꯤ ꯃꯤꯠꯇ ꯊꯤꯔꯁꯨ ꯈꯣꯏꯃꯨꯒꯤ ꯃꯃꯤꯠꯇꯗꯤ ꯐꯖꯔꯝꯗꯣꯏꯅꯤ ꯏꯟꯗꯣꯝꯆꯥ ꯀꯨꯟꯗꯥꯔꯩꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯝꯃꯅꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨ ꯃꯧ ꯊꯤ ꯊꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯅꯥꯈꯨꯟꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯁꯤ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯈꯣꯏꯃꯨꯅ ꯃꯃꯥꯗ ꯏꯃꯥ ꯌꯨꯝ ꯀꯩꯁꯦ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ ꯀꯥꯁꯤꯁꯨ ꯈꯔ ꯆꯥꯎꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯎꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯀꯦ ꯍꯥꯏꯔꯤꯅꯤ ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥ ꯆꯥꯎꯊꯣꯛꯁꯤꯗꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯨꯗꯤ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄꯅꯤꯅ ꯁꯦꯜꯒꯤꯕꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯂꯣꯏꯔꯦ ꯇꯥꯃꯧ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯂꯥꯛꯂꯒ ꯁꯤꯡꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯗꯀꯣ ꯏꯆꯥꯒꯤ ꯋꯥꯈꯜꯁꯦ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯣ ꯏꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯕꯨ ꯃꯥꯟꯗꯦ ꯏꯃꯥ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯁꯥꯔꯅꯤꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯏꯅꯥꯈꯨꯟꯕꯤꯒ ꯈꯣꯏꯃꯨꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯋꯨꯟꯄꯣꯠ ꯆꯤꯡꯕ ꯆꯠꯅꯕ ꯁꯟ ꯒꯥꯔꯤ 10 ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟ ꯒꯥꯔꯤ 3-4ꯗꯒꯤ ꯍꯦꯟꯅ ꯄꯣꯠ ꯍꯥꯄꯛꯇꯦ ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨꯗꯨ ꯉꯛꯅ ꯑꯩꯗꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇꯧꯕꯩ ꯈꯟꯗꯅ ꯁꯟ ꯒꯥꯔꯤ 10 ꯊꯥꯔꯒ 4ꯈꯛ ꯄꯣꯠ ꯍꯥꯄꯛꯏꯕꯁꯤꯅ ꯃꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯁꯅꯥꯒ ꯁꯦꯜꯒ ꯑꯣꯏꯅ ꯄꯨꯔꯛꯇꯣꯏꯖꯥꯠꯂꯅꯦ ꯁꯅꯥꯒ ꯁꯦꯜꯒ ꯄꯨꯔꯛꯄꯅ ꯍꯦꯟꯅ ꯐꯩ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯈꯣꯏꯃꯨꯗꯨ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯒ ꯏꯅꯥꯈꯨꯟꯕꯤꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯝꯃꯤ ꯈꯣꯏꯃꯨꯗꯨ ꯀꯥꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯅꯪ ꯁꯅꯥ ꯀꯌꯥꯝ ꯄꯨꯔꯛꯀꯦ ꯏꯅꯥꯈꯨꯟꯕꯤ ꯅꯣꯛꯂꯗꯨꯅ ꯅꯨꯄꯥ ꯌꯥꯝ ꯄꯨꯔꯛꯏ ꯅꯪ ꯎꯔꯗꯤ ꯉꯛꯇꯣꯏꯖꯥꯠꯅꯤ ꯈꯣꯏꯃꯨ ꯍꯔꯥꯎꯅ ꯅꯨꯄꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ ꯅꯨꯄꯥ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯦꯡꯕ ꯌꯥꯗꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯌꯦꯡꯉꯣ ꯍꯣꯏ ꯅꯨꯄꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯥꯈꯨꯟꯕꯤꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯨ ꯐꯖꯅ ꯁꯤꯠꯇꯨꯅ ꯂꯝ ꯇꯩꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯥꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯃꯁꯛ ꯊꯤꯖꯔꯁꯨ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯗꯧ ꯃꯥꯜꯂꯤ ꯏꯅꯥꯈꯨꯟꯕꯤ ꯃꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯅꯦꯝꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯍꯧꯒꯠꯄꯤꯔꯦꯗꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯅꯃꯧꯁꯥ ꯍꯥꯏꯖꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤ ꯏꯅꯥꯈꯨꯟꯕꯤ ꯑꯁꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯊꯕꯛ ꯌꯥꯝꯅ ꯐꯔꯝꯃꯤ ꯊꯕꯛ ꯇꯧꯕꯗ ꯃꯆꯨꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯥꯗꯤ ꯃꯃꯧꯅ ꯊꯕꯛ ꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯏꯅꯥꯈꯨꯟꯕꯤꯗ ꯁꯅꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥ ꯃꯥꯟꯕꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯈꯣꯏꯃꯨ ꯍꯔꯥꯎꯅ ꯅꯨꯄꯤ ꯁꯅꯥꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯑꯗꯣ ꯅꯨꯄꯤ ꯅꯪ ꯁꯅꯥꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯈꯔ ꯀꯥꯏꯊꯣꯛꯂꯒ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯁꯤ ꯏꯅꯥꯈꯨꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥ ꯁꯤꯒꯤ ꯁꯅꯥꯁꯤꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏꯌꯦ ꯀꯩꯒꯤ ꯀꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯕ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯔꯥꯏ ꯁꯅꯥꯗꯣ ꯈꯔ ꯄꯤꯔꯛꯑꯣꯕ ꯅꯨꯄꯥ ꯁꯤꯒꯤ ꯁꯅꯥꯁꯤꯡꯁꯦ ꯁꯅꯥ ꯑꯁꯦꯡꯕꯝꯗ ꯅꯠꯇꯦ ꯁꯅꯥ ꯃꯥꯟꯕꯤ ꯉꯥꯛꯇꯅꯤ ꯍꯥ ꯁꯅꯥ ꯃꯥꯟꯕꯤ ꯉꯥꯛꯇꯅꯦꯕ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯀꯩꯗꯧꯕꯤꯔꯒꯦ ꯅꯨꯄꯥ ꯈꯣꯏꯃꯨ ꯁꯥꯎꯅ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯏꯅꯥꯈꯨꯟꯕꯤ ꯁꯥꯔꯒ ꯀꯣꯏꯔꯤꯕꯣꯏꯔꯦ ꯅꯨꯄꯥ ꯑꯩꯅ ꯅꯪ ꯀꯣꯏꯈꯤꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯪꯁꯦ ꯏꯅꯥꯈꯨꯟꯕꯤꯅꯤ ꯈꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯅꯤ ꯑꯩ इनाखुनबीनी कईनो इनाखुनबी नतेना कनाना हाइनो मख्यातो सेगाइगेने अइना हाइबदी नंगसे सेल पाइब नुपीनी खल्लगा कोइरुबनी अदुगा नंगदी सेल पाइदबी इनाखुनबी ओइरबी सेल पाइदबदु नतना नसक्सु थी अदुगा अस अइ इमाइचा लोइरे इनाखुनबीनी कोइरगा मिंका इनाखुनबी ओइरबी तुपा तानिंगदेको मीनी तारा करी खंदोरिगे खोइ मुसाउना मीना तारा करी खन भाइदी कई हा याम तुनु युम से थादोक तुनु चक्रो अमुबी सक्थीबी नंगी बिंदी सक्थीबी हाइरगा पकदो लाइरबी कौदोबा नुपा अमुबी हाइबा मिंगदो अइगे साउबीनी मतुंग मनाव अमुबी हाइरक्लबदी अफबो ओइरो
ꯀꯔꯤ ꯑꯃꯨꯕꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯑꯁꯥꯎꯕ ꯃꯤꯡꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯧꯒꯦ ꯑꯃꯨꯕꯤ ꯑꯃꯨꯕꯤ ꯑꯣ ꯑꯃꯨꯕꯤ ꯏꯅꯥꯈꯨꯟꯕꯤ ꯁꯥꯎꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯈꯣꯏꯃꯨ ꯎꯞꯇꯨꯅ ꯇꯥꯏ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯑꯁꯥꯎꯕ ꯃꯤꯡꯅꯤ ꯍꯥꯏꯔꯃꯨꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯑꯕꯅꯤꯅ ꯀꯤꯟꯅ ꯍꯥꯎꯕ ꯆꯥꯔꯝꯃꯅꯤ ꯈꯣꯏꯃꯨ ꯏꯅꯥꯈꯨꯟꯕꯤꯗ ꯌꯦꯡꯂꯗꯨꯅ ꯑꯐꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯗ ꯀꯤꯟꯅ ꯊꯤꯟꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯂꯝꯕ ꯍꯦꯜꯂꯕꯗꯤ ꯐꯨꯒꯗꯕ ꯈꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯅꯥꯈꯨꯟꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯃꯥ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯅꯥꯈꯨꯟꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯅꯥꯈꯨꯟꯕꯤꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯂꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯉꯥꯅꯨ ꯌꯦꯟ ꯈꯔ ꯂꯣꯏꯒꯦ ꯍꯥꯏꯅ ꯅꯃꯧꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯂꯣꯏꯌꯨ ꯏꯃꯧꯁꯤꯗꯤ ꯏꯃꯥꯅ ꯌꯥꯏ ꯑꯗꯨ ꯃꯧ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯁꯦ ꯌꯥꯝꯅ ꯇꯟꯃꯅꯤ ꯅꯪꯅꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯂꯧꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯅꯥꯈꯨꯟꯕꯤꯁꯨ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯤ ꯈꯣꯏꯃꯨ ꯃꯥꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤ ꯃꯥꯗꯤ ꯉꯥꯏꯍꯥꯛꯇ ꯂꯦꯝꯅ ꯂꯩꯊꯣꯛꯇꯦ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯨꯟꯗꯥꯔꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯗꯨꯁꯨ ꯃꯔꯨꯝ ꯀꯣꯛꯂꯤ ꯃꯔꯨꯝꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯉꯁꯤꯁꯨ ꯈꯣꯏꯃꯨꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯈꯣꯏꯃꯨ ꯌꯥꯝ ꯇꯟꯅ ꯀꯩꯅꯣ ꯀꯩꯊꯦꯜꯗ ꯌꯦꯟ ꯃꯔꯨꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯣꯜꯂꯨꯁꯣ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯑꯗꯨꯝ ꯌꯣꯜꯂꯨꯁꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯥꯅꯨ ꯃꯀꯣꯟꯁꯦ ꯁꯦꯡꯗꯣꯛ ꯂꯥꯛꯑꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯥꯅꯨ ꯃꯀꯣꯟ ꯁꯦꯡꯗꯣꯛꯇꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯩꯊꯦꯜꯗ ꯌꯦꯔꯨꯝ ꯌꯣꯜꯂꯨꯁꯣ ꯑꯗꯨꯁꯨ ꯉꯝꯃꯣꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯩꯊꯦꯜꯗ ꯌꯦꯔꯨꯝ ꯌꯣꯟꯕ ꯆꯠꯄ ꯀꯥꯏ ꯅꯨꯄꯥ ꯅꯪꯅ ꯇꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯜꯂꯤꯗꯀꯣ ꯇꯜꯂꯦ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯅꯨ ꯀꯔꯤꯒꯤ ꯇꯟꯕ ꯆꯥꯕꯗꯤ ꯇꯟꯗꯦꯅꯦ ꯅꯨꯄꯥ ꯀꯩꯊꯦꯜꯗ ꯌꯦꯔꯨꯝ ꯌꯣꯟꯕ ꯆꯠꯀꯦꯔꯥ ꯉꯥꯅꯨ ꯃꯀꯣꯟ ꯁꯦꯡꯒꯦꯔꯥ ꯑꯃ ꯍꯥꯏꯌꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯉꯝꯃꯣꯏ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯩ ꯑꯗꯨꯝꯅ ꯆꯤꯡꯊꯔꯛꯄꯗꯨꯗ ꯈꯣꯏꯃꯨꯗꯨ ꯐꯃꯨꯡ ꯃꯈꯥꯗ ꯇꯥꯔꯛꯏ ꯍꯩ ꯅꯨꯄꯤ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯤꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯀꯔꯤꯒꯤ ꯍꯧꯅꯗꯕꯅꯣ ꯀꯩꯊꯦꯜꯗ ꯆꯠꯀꯦꯔꯥ ꯉꯥꯅꯨ ꯃꯀꯣꯟ ꯁꯦꯡꯂꯨꯒꯦꯔꯥ ꯑꯃ ꯍꯥꯏꯌꯨ ꯉꯥꯅꯨ ꯃꯀꯣꯟ ꯁꯦꯡꯕ ꯉꯝꯃꯣꯏ ꯑꯩ ꯌꯦꯔꯨꯝ ꯑꯣꯏꯅ ꯌꯣꯜꯂꯨꯔꯒꯦ ꯏꯅꯥꯈꯨꯟꯕꯤꯅ ꯙꯞ ꯇꯧꯕꯗꯒꯤ ꯈꯣꯏꯃꯨꯗꯨ ꯀꯩꯊꯦꯜꯗ ꯌꯦꯔꯨꯝ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯁꯨ ꯉꯥꯅꯨ ꯃꯀꯣꯜꯗꯨ ꯁꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯗꯥꯔꯩꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯧꯋꯥ ꯉꯁꯤ ꯂꯩꯕꯤ ꯂꯥꯛꯍꯧꯋꯤ ꯅꯪꯕꯨ ꯑꯣꯛ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯣꯏ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯁꯨꯃꯥꯡꯗ ꯐꯝꯍꯧꯕꯅꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯏꯅꯥꯈꯨꯟꯕꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯂꯥꯏꯕꯤꯕ ꯎꯕꯗ ꯏꯆꯦ ꯏꯅꯥꯈꯨꯟꯕꯤ ꯅꯪ ꯑꯣꯛ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯅꯇꯩ ꯂꯩꯔꯤꯉꯩꯗ ꯂꯧꯍꯧꯔꯣ ꯂꯥꯛꯑꯣ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯏꯆꯦꯁꯤ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣꯀꯣ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯔꯩꯁꯨ ꯊꯣꯛꯂꯛꯏ ꯀꯨꯟꯗꯥꯔꯩ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯧꯋꯥ ꯅꯪꯕꯨ ꯑꯣꯛ ꯂꯧꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯁꯦꯕꯥꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯉꯝꯅꯤ ꯏꯃꯥ ꯑꯣꯛ ꯃꯆꯥ 5 ꯈꯛ ꯂꯧꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯏ 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 ꯅꯪꯅ ꯁꯦꯕꯥ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯔꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯃꯧ ꯑꯣꯛ ꯃꯆꯥ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏ ꯂꯧꯔꯨꯔꯣ ꯏꯅꯥꯈꯨꯟꯕꯤꯁꯨ ꯑꯣꯛ ꯃꯆꯥ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯁꯛꯇꯕꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧꯗꯧꯅ ꯇꯧꯕꯗꯤ ꯌꯥꯎꯗꯦ ꯊꯕꯛꯅ ꯐꯔꯤꯕ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯍꯦꯛ ꯄꯣꯊꯥꯗꯦ ꯀꯨꯟꯗꯥꯔꯩꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯈꯣꯏꯃꯨꯕꯨ ꯅꯝꯗꯅ ꯊꯕꯛ ꯇꯧꯍꯟꯕꯗꯒꯤ ꯈꯣꯏꯃꯨ ꯑꯇꯟꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ ꯃꯁꯥꯗ ꯊꯕꯛ ꯁꯨꯅꯤꯡꯕ ꯐꯥꯎꯔꯤ ꯏꯅꯥꯈꯨꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯤꯕꯤꯔꯨꯆꯣ ꯍꯣꯏ ꯅꯨꯄꯤ ꯑꯩ ꯊꯤꯔꯨꯒꯦ ꯑꯗꯨ ꯅꯨꯄꯤ ꯅꯪꯕꯨ ꯑꯣꯛ ꯑꯣ ꯌꯦꯟꯋꯣ ꯉꯥꯅꯨꯋꯣ ꯁꯨꯝ ꯂꯣꯏꯕꯁꯤꯕꯨ ꯉꯝꯂꯤꯕꯣ ꯁꯦꯟꯅꯕ ꯉꯝꯕ꯭ꯔꯕ ꯈꯔ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯗ ꯅꯨꯄꯥ ꯌꯣꯟꯕ ꯌꯥꯗ꯭ꯔꯤ ꯌꯦꯟꯁꯨ ꯃꯔꯨꯝ ꯂꯣꯏꯅ ꯀꯣꯛꯏ ꯍꯌꯦꯡ ꯂꯧ ꯂꯣꯛꯅꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯣꯟꯁꯤ ꯑꯗꯨꯗꯗꯤ ꯌꯦꯟ ꯉꯥꯅꯨꯁꯨ ꯌꯥꯝꯅ ꯇꯥꯡꯅꯤ ꯍꯣꯏ ꯅꯪꯅ ꯋꯥꯕꯗꯨ ꯎꯕꯗ ꯍꯥꯏꯕꯅꯤꯗ ꯑꯩ ꯑꯣꯛꯅ ꯆꯥꯅꯕ ꯂꯐꯨ ꯌꯥꯜꯂꯨꯈꯤꯒꯦ ꯈꯨꯔꯥ ꯁꯥꯖꯧ ꯍꯣꯏꯒꯤ ꯂꯐꯨ ꯌꯥꯟꯅꯤꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯅꯨꯄꯥ ꯌꯥꯟꯕꯤꯔꯨꯔꯣ ꯈꯣꯏꯃꯨꯁꯨ ꯂꯐꯨ ꯌꯥꯟꯕ ꯆꯠꯈꯤ ꯀꯨꯟꯗꯥꯔꯩꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯤ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯣꯛꯅ ꯆꯥꯅꯅꯕ ꯂꯐꯨ ꯌꯥꯟꯕ ꯈꯨꯔꯥ ꯁꯥꯖꯧ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯃꯧꯋꯥ ꯅꯪ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯁꯨꯅꯤꯡꯂꯝꯗꯕ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯍꯥꯏꯗꯨꯗꯤ ꯏꯃꯥꯅ ꯏꯃꯧꯕꯨ ꯊꯥꯒꯠꯂꯤ
ꯀꯨꯟꯗꯥꯔꯩꯅ ꯃꯃꯧꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯂꯐꯨ ꯌꯥꯜꯂꯨꯔꯒ ꯂꯐꯨ ꯑꯆꯧꯕꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯌꯦꯡꯉꯨꯅꯦ ꯈꯣꯏꯃꯨꯁꯦ, ꯂꯐꯨ ꯑꯆꯧꯕ ꯑꯃ ꯃꯔꯦꯡꯕꯥꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯊꯥꯏꯅꯗꯤ ꯈꯣꯏꯃꯨꯁꯦ ꯌꯥꯝ ꯇꯜꯂꯝꯕꯅꯤ, ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯦ꯫ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯑꯣꯈꯥꯛ ꯊꯤꯍꯦ꯫ ꯑꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯖꯔꯁꯨ ꯊꯕꯛꯇꯗꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏ꯫ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯤꯕꯅꯤ, ꯉꯥꯛꯇ ꯐꯥꯎ ꯄꯣꯊꯥꯗꯦ ꯍꯥꯏ꯫ ꯏꯗꯣꯝꯆꯥ ꯀꯨꯟꯗꯥꯔꯩꯅꯒꯗꯤ ꯃꯃꯧꯗꯣ ꯊꯥꯒꯠꯄꯗ ꯀꯔꯤꯅꯣ, ꯑꯩꯗꯤ ꯃꯁꯛ ꯊꯤꯔꯁꯨ ꯃꯥꯒꯨꯝꯕꯤ ꯏꯃꯧ ꯑꯃ ꯑꯗꯨꯝ ꯄꯥꯝꯃꯤ꯫ ꯃꯁꯛ ꯐꯖꯔꯒ ꯇꯤꯟ ꯆꯪꯕꯤ ꯃꯧ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯁꯛ ꯊꯤꯕ, ꯊꯕꯛ ꯐꯕ, ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ, ꯊꯕꯛ ꯐꯕꯁꯤꯅ ꯐꯩ꯫ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯁꯛ ꯐꯖꯩꯅ ꯀꯔꯤ ꯀꯥꯟꯅꯩ? ꯃꯋꯥꯅ ꯇꯥꯜꯂꯨꯕ ꯁꯦꯜꯗꯣ ꯃꯥꯅ ꯐꯤꯔꯣꯜ ꯂꯩꯊꯣꯛꯄꯗ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯤꯁꯤ꯫ ꯁꯛꯍꯦꯟꯕꯤꯗꯣ ꯅꯨꯄꯥꯁꯨ ꯀꯣꯏ ꯍꯥꯏꯅ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯀꯣꯏꯔꯝꯅꯤ, ꯃꯆꯥ ꯃꯋꯥ ꯅꯨꯡꯁꯤꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯆꯥ ꯑꯄꯤꯛꯄꯒꯗꯣ ꯃꯥꯅ ꯐꯨꯕꯗ ꯁꯣꯔ ꯊꯤꯡꯗꯅ ꯂꯥꯛꯅꯩꯌꯦꯝꯅꯤ, ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯅꯪꯁꯦ ꯅꯃꯤꯡ ꯐꯖꯅ ꯆꯠꯂꯤꯍꯦ꯫ ꯁꯛ ꯊꯤꯕꯗ ꯆꯠꯂꯤꯔꯣ? ꯅꯠꯇꯦꯗ, ꯊꯕꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯅꯤꯡꯉꯤꯗ꯫ ꯁꯛ ꯊꯤꯕꯨꯗꯤ ꯍꯥꯏꯅꯩꯀꯣ꯫ ꯅꯨꯄꯥ, ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯤꯉꯩꯗ ꯇꯥꯜꯍꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯨꯄꯥ, ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ꯫ ꯁꯦල් パイꯗꯕ ꯃꯤꯗꯤ ꯃꯤꯅ ꯇꯤꯟꯅ ꯂꯣꯏꯅꯅꯤꯡꯗꯕꯅꯤ꯫ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯁꯦꯜ ꯄꯥꯏꯔꯗꯤ ꯃꯤꯅ ꯇꯤꯟꯅꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯉꯥꯅꯨ ꯌꯦꯟ ꯑꯣꯛꯁꯦ ꯅꯪ ꯅꯇꯣꯝꯇ ꯉꯝꯒꯗ꯭ꯔꯣ? ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯏꯇꯥꯎ ꯊꯣꯝꯕ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯆꯠꯂꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯔꯩꯒ ꯆꯥꯎꯔꯦꯜꯒꯁꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯄꯥꯕꯒꯤ ꯏꯃꯥꯒ ꯅꯠꯇ꯭ꯔꯣ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏꯁꯦ? ꯃꯥꯅꯤ ꯅꯨꯄꯥ꯫ ꯏꯃꯥ, ꯄꯥꯕ ꯂꯥꯛꯏꯔꯣ? ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯅꯃꯥꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥꯗꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯅꯃꯥ ꯅꯄꯥꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯄꯥꯕ, ꯀꯥꯎꯕ ꯅꯠꯇꯤꯌꯦ, ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯕꯩꯅꯤ꯫ ꯈꯣꯏꯃꯨꯅ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯅꯦꯝꯒ ꯃꯀꯨꯒꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯦ, ꯏꯃꯥ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ, ꯏꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ? ꯂꯩꯌꯦ ꯕꯥꯖꯤ, ꯊꯣꯛꯂꯛꯑꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯗꯥꯔꯩꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯔꯦꯜ, ꯇꯣꯝꯕꯤꯔꯩ, ꯅꯈꯣꯏꯅꯤ ꯂꯥꯛꯏꯗꯅ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯌꯨꯛꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯆꯥꯛ ꯆꯥꯅꯕ? ꯏꯅꯝꯃ, ꯑꯁꯣꯝꯗꯁꯨ ꯊꯥꯗꯣꯛꯑꯝꯕ ꯌꯥꯗꯕ, ꯏꯅꯝꯃ ꯍꯣꯏꯁꯨ ꯃꯌꯥꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕ꯫ ꯈꯔꯁꯨ ꯂꯥꯛꯎꯅꯦ, ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯌꯦꯟ ꯉꯥꯅꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯣ ꯏꯅꯝꯃ, ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯦ ꯏꯅꯝꯃ ꯍꯣꯏꯗ ꯁꯤꯟꯅꯖꯈ꯭ꯔꯕꯅꯤ꯫ ꯂꯝ ꯍꯦꯜꯂꯕꯗꯤ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯥꯎꯖꯔꯣꯏ꯫ ꯂꯝꯒ ꯍꯦꯟꯗꯦꯗ, ꯑꯩꯒꯤ ꯏꯃꯧꯁꯦ ꯋꯥꯈꯜ ꯂꯩꯕꯤꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯃꯧ ꯋꯥꯔꯛꯄꯗ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯒ ꯑꯩꯅ ꯍꯔꯥꯎꯕꯁꯤꯗꯤ ꯀꯩꯅꯣ ꯇꯣꯝꯕꯤꯔꯩ ꯅꯪꯕꯣ꯫ ꯆꯨꯝꯃꯤ ꯏꯅꯝꯃ, ꯃꯈꯣꯏꯅ ꯐꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯀꯨꯟꯗꯥꯔꯩ ꯃꯥꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯟꯗꯥꯔꯩꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫